NEET UG examination की chemistry की question paper lupa lakh manga piraga leiramle question chamaga taramathoi chanaramba thengnare haina CBI na phongdorakli CBI na phongdorakiba wafam sing paladuna NDTV की report amana hai thodok adu NEET UG examination paper leak kamari leinana CBI na fagat khiba Sivraj Raghunath Motegaonkar dagi khangba ngamlakhibane Sivraj Raghunath Motegaonkar Latur base tauba coaching center amagi mapuni Mang NTA gi panel the examination asigi question set tawbada yauba PV Kulkarani kauba mioi amadagi chemistry gi question paper adu lupa lakh manga piraga leirambani haidi CBI na makata na hai Motegaonkar gi machanupa adu Kulkarni na chalaiba coaching center amada yaubani aduga mafam adu question paper adu mahak na pirakhibani Motegaonkar na file tawrakhiba bail application amana question paper adu Kulkarani da lupa lakh manga piraga laikibani haidi hiramasiga mari lainana CBI na Motegaonkar gi phone recover tawba ngamlei phone aduda khuna iba chemistry gi question singi photo kuntra ga taruk yauramba thengnare madugi manungda manga di duplicate image ne khuna iba je sing aduda puna question jamaga kuntra ni thoi yauramba thengnaki madugi manungda question jamaga tarama thoi di national testing agency gi master question set ka chap manaramba thengnaki photo sing adu analyze tawbada me ahumda pangthokiba NEET UG examination gi numit adudagi numit tarani romgi mamangda namkhibani haiba khangbangam le hairi panba yabadi NEET UG examination gi paper leak case asiga mari lainana CBI na mioi tarahundoi fagat khrabani amadi makhoi pumnamak hauzik judicial custody da leiribane haukiba me tarani thoida national testing agency na examination adu cancel tawkibaga loinana haukiba June kunga ma thoida examination adu amuk hana pangthokibane